अहानबदा मरोइबा पाउ कम्युनिटी अनिगी मरक्ता डायलॉग तौबना मणिपुरदा हानगुमना शांति हंजल हलकनी हाइना यूनियन होम मिनिस्टर अमित शाह फोंदोक्रे। फोर्स सिंगना अरांबाई टेंगोल यूनिट 17 दा थीव होमबगी थबक चथबदा हेरोइन नि चिंगनबा ग्राम 15 मुक्की ओइगदबा सब्सटेंस का लोइनना खुदसु खुलाई क्या सुफागत पंगमख्रे। तोंगान तोंगान बा डिस्ट्रिक्ट मरीदा थीव होमबगी थबक चथबदा खुदसु खुलाई क्या फागत पंगमख्रे। नॉर्थ ईस्ट विंडोना संदोक सरीब निमिदांगी पाव मिंग ताबिरिबा सिंबु चन मैबमना खुरमजरी हौजिक पाव संदोकना पिजरी। यूनियन होम मिनिस्टर अमित शाह ने राज्य सभादा मणिपुरदा हानगुमना शांति पुरकनबा होनबदा मैदे अमसुंग कुकीजो कम्युनिटी अनिगी मरक्ता डायलॉग तौबना अचौबा अनौबा लंबी अमा ओइगनी हाइख्रे। वाफम सिंग असि चलिबा थागी हौकिबा इराई नुमिता हाइखिबनी। महाकना मखा तारादुना डायलॉगना कम्युनिटी अनिगी मरक्ता थमलिबा तोखाई ताहनबा नत्रगना लापना हनबा असि हानगुमना इंग चिकपा फिबमदा हंजिल्लकनी हाइखिबनी। लोइनना मणिपुरदा हौजिक शांति हंजिल्लकपा हौरे कम्युनिटी अनिगी मरक्ता डायलॉग हौख्रे हारजुना मार्च की तांग 13 अमदी 12 दा गवर्नमेंट ऑफिशियल सिंगना कुकीजो अमसुंग मेइटे सिविल सोसाइटी ऑर्गेनाइजेशन सिंग उनख्रे हारी। सिविल सोसाइटी ग्रुप सिंगदा सेंट्रल गवर्नमेंट ने स्टेट असिदा नॉर्मलसी हंजिल्लकनबा सेमलिबा रोड मैप सिंगसु खंगहनकी हाइबो वाफमसु थमकी। चटखिबा थागी हौखिबा तांग कुनीथोइदा कोंगपाल चिंगांगबम लेकाइदा लेबा UNLFP गी फंक्शनरी अमा ओइदिबा नंदकुमार सिंह एलियस टॉनसना चई 53 की युमदा अरांबाई टेंगोलनी चिंगनबा मियोय 15 कुन चंगलक्तुना UNLFP गी कादरगा खुथोकनकी थौदोक अदुदा UNLFP गी कादर मरी असोकपन नंकी माइके अनिमक्तगी नोमई राउंड खरसु कापथोकनकी हाइरी खुदक्ता सिक्योरिटी फोर्स की कांबू अमना थौदोक थोकफमदा चंगसिनकी सोकलबा कादर मरी डिटेन तौबगा लोइना हॉस्पिटल दा लाइक नखरे हारी। चफ मानब निमिता सिक्योरिटी फोर्स सिंगना इम्फाल ईस्ट डिस्ट्रिक्ट के मनुंग चंदा लेबा खुराईगी अरांबाई टेंगोल यूनिट 17 दा थीव होमबगी थबक चंगसिलुबा मतमदा हेरोइन नि चिंगनबा ग्राम 15 की ओइगदबा सब्सटेंस सिंग फागत पंगमख्रे लोइना हंटिंग बुट मरी 4 व्हीलर अहोम BP helmet ama BP jacket ani camouflage spec ama rifle sling manga tactical belt mari BB plat nipan fiber gi BP plat ani holster ani mobile phone ama magazine pouch ama wireless handset ahum wireless charger mari chair smoke cell ama insert bayonet ama 303 bayonet ani thangsang ani stallion box ani kneecap pair ani 80 unit 17 gi banner board mari camouflage t-shirt nipan camouflage pant mari military jacket ahum US cartridge 1 chama sumna ahum life round ama amasung incriminating papers diaries letterheads singsu fagat pangam khre haina manipur police na thadrokpa pauna makhatari। तोंगान तोंगान बा डिस्ट्रिक्ट मरीदा थीवा हुंबगी थबक चथबदा खुलाई कया फगत पंगमख्रे। मणिपुर पुलिस की कंट्रोल रूम दगी थदरोपा पाव अमदा कक्सिंग डिस्ट्रिक्ट के सुगनु पुलिस स्टेशन कोनबा मोल्टिनचान खुल दगी थीवा हुंबगी थबक चथबदा लोकल मैट पोम्पी अमा सिंगल बैरल गन अहोम .303 राइफल अमदे मैगजीन अमा मॉडिफाइड CMG कार्बाइन अनि .303 लाइफ राउंड एम्यूनिशन मापन 7.62 mm live round ammunition mari tongan tongan ba weight ki IED ahum AK-47 empty case 15.303 empty case kun 7.62 mm empty case kun insert empty case kun tranitoi pompi cell ahum BP helmet ani jungle boots ani BP jacket mari tear gas smoke cell CS ani tear smoke cell normal tarap amadi empty rice bag ama fagali hari Imphal East के सगोलमांग पुलिस स्टेशन कोनबा पुखाव सांतिपुर दगी
SBBL gun ama, improvised projectile launcher pompi ama, improvised gun ama, bioport local med pompi ama, SBBL gun local med ama, 7.62 mm SLR live round ammunition turret, 12 bore ammunition, Nippon stun cell with packets ama, Ger smoke cell soft nose manga, local med cell Nippon BP jacket cover ani, BP iron plate local med ani lonina biofeng walkie talkie set with charger ani, thiba hombagi thabak chathabada fakat pangamkre. Senapati Police Station Konba Handbung Khulda Thiba hombagi thabak chathabada bolt action single barrel gun mari lonina 12 bore ammunition taramanga fagatki amasung Kangpopi district ke langnom amadi Khengzangdagi pompi gun taranipan 𝐋𝐸 rocket ama lonina country made projectile launching weapon ani fakat pangamkre. ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯅꯕꯦꯝꯕꯔ 5ꯗ ꯀꯨꯀꯤꯃꯦꯂꯤꯆꯦꯟꯁꯤꯡꯅ ꯐꯥꯗꯨꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯑꯈꯥꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯆꯍꯤ ꯅꯧꯔꯤꯕ ꯃꯥꯏꯕꯝ ꯑꯕꯤꯅꯥꯁ ꯂꯣꯏꯅꯅ ꯅꯤꯡꯊꯧꯖꯝ ꯑꯦꯟꯊꯣꯅꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ ꯊꯥꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯂꯥꯟꯖꯤꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤ, ꯀꯌꯥ ꯑꯃꯅ ꯃꯁꯥ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯁꯥ ꯐꯪꯕ ꯉꯝꯈꯤꯗ꯭ꯔꯕ ꯃꯥꯏꯕꯝ ꯑꯕꯤꯅꯥꯁ ꯑꯃꯗꯤ ꯅꯤꯡꯊꯧꯖꯝ ꯑꯦꯟꯊꯣꯅꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯄꯥꯡꯒꯣꯡꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ JAC ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯅ ꯂꯩꯕ ꯌꯥꯗ꯭ꯔꯕ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯂꯣꯀꯥꯏꯅ ꯁꯥꯔꯝꯕ ꯏꯂꯤꯒꯦꯜ ꯕꯪꯀꯔ ꯑꯍꯨꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯃꯗ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯒꯣꯜꯃꯥꯡ PS ꯅ ꯀꯣꯟꯕ ꯄꯨꯔꯨꯝ ꯂꯤꯛꯂꯤ ꯆꯤꯡꯊꯛꯇ ꯁꯥꯔꯝꯕ ꯕꯪꯀꯔꯁꯤꯡ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯗꯨꯅ ꯊꯨꯒꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ Security Force na low na thingkraba lalhalo PLA gi active cadre ama fare hari. Security Force singna faraba cadre adu Samurai Lakpam Haridas Sharma chahi 98 Khongjom Singtham Mayai Lekai under Khongjom PS Thobal district agi ni hari. Miyoi asidage mobile phone ama seize tawre hari. Manipur Police na aranba pau sandok lamba WhatsApp group channel link ki mathakta FIR taruk pankre hari. Manipur Police ki control room dagi thadorokpa pau amada Churachandpur da thokpa ihaugi matangda lana miyambu lamjingba yaba pau sandok lambagi damak khongthang sing adu paikhatpani hari. Makhatana WhatsApp group sing asigi mathakta aranba pau sandok lambagi damak logi oiba akanba action lokhatkani hari. Manipur Police na Lilong Chingkham Tamayai Laikai da gari huran ba ama fare hari. Manipur Police ki pau da gari hura lambagi damak faraba miyoi adu Marai Mayum Nadim Chai Kuntaruk ni hari. Miyoi asidagi registration number yaudaba gari macha ama fagat pangamli hari. 𝐷𝐶𝐬𝐲 Memorial Youth Club amadi 𝐶𝐬𝐲 Nupiza upon Baluf anina punna khutsam naduna lakliba Khongjom Dega Mari Lenina Social Service Camp ama pangthokre. Lekai miyam punna saruk yaduna pangtokpa Social Service Camp adu 𝐶𝐬𝐲 bu luna na thamnabagi panamda napi hida kapthokpa napi sengbana singba tauki. Makhatana 𝐶𝐬𝐲 luna na thamnaba hariba Social Service Camp asi pangthokigani haina 𝐷𝐶𝐬𝐲 Memorial Youth Club ki President DH Manisham na thadrokpa cherol amada phongdorakle. Ngasi chathajariba social service musung hidak kapthokpagi program asi koina lakadoriba Khongjom DH ga mari lenena mafam masibu luna nana thamnana bagi damakta koigi 𝐶𝐬𝐲 Memorial Youth Club amsung koigi lamdamchigi marapaibi singa koi pullaga pakthok jabani koi mafam masi club amsung marapaibi na mamangdagi hauduna koi luna nana thamnagi pandamda dam social service amadi mafam dising tokpagi thabak se dum chathajuna lakjabani makhatana koigi club amsung marapaibi na su makhatana dumak koi mafam siluna na thamnana bagi daita do koina dum laujari haina koi thamjagi apam kharas ngasi Mars ke tang kun humdoi nongmaijing numita apunba inat salon loop na sanjuna machugi kumhai pangthokre haina di apunba inat salon loop ki maikiri gi aiba cherol amada phongdorakle. Loop asigi Secretary L Panthoi Chanuna khujik piduna thadrokpa cherol amada hairiba machugi kumhai asigi loishinbagi thoram adu
MAIBAM Joy Kumarna President Oiduna Holy Del Ahumna Sarugyaduna Pangtokre Hadi. SKTV na Amjugi member 𝐋𝐢𝐯𝐸 ahanba oina yauba taramari suba Paumi Singi Sports Meet 2025 ta overall team champion oirakraba SKTV gi mana fanglakraba amadi sarugyakiba Paumi Sing opagi tharam pangthokre ngasi SKTV management team na sanduna sangai pro mamang leikai de leiba giving tree da pangthokiba tharam aduda SKTV gi MD David Soivam yauna management team gi miyoi kaya su sarugyaki tharam ga mari lenena mana fanglakraba Paumi S. Rosimala, KSS Premchan, Victoria Raskumari Amadi, A. Bebitada, Memento Amadi Lengan Fi Piduna Punging Tawaki, All Manipur Working Journalists Union Amzuna Sinduna Tasiki Mars Tara Humdoidagi, Tara Taret Fawba Pangtokiba Sports Meet Aduda, 100-meter race, 400-meter race, long jump, shot put, football amadi cricket masanada nupa nupigi category khaidokuna athoi hentana kibani maduda SKTV gi Rosimalana gold mari Victoriana silver ama amadi bronze ani Premchana bronze ama amadi Bebitana bronze ama lauduna SKTV team na overall team champion oibaga loina cash prize oina lupa lising tarasu fangkibani Chief Minister gi artist singi tengbang scheme gi oina 2023-24 gi makada puthokadaba Peacemaker Artist Association Sumang Lila Kangluf ki lila anoba lambi gi yai fathauni tharam ngasi pangthokre akampata leiba Sumang Lila Kangluf asigi rehearsal hall da pangthokiba thauni tharam aduda Lila Roy Singh oina sarugyaki Sumang Lila asigi script manaubi amadi director Lai Ibo Tombini Lila asigi nupa Kangluf da Ibo Hanbi Arun Yumnam Santos, Lai Ibo Tombi, Henry Amadi Tampasna Amadi, Nupigi Saktam da Vises Huirem, Milan, Dipson Sanjam Amadi, Rosan Sagol Tongba Lonina, Lila Sigi Music Director Seram Ramajitna Oigani. Arabid Amareba Pau Amuhana Pizari. Community anigi marakta dialogue tawbana Manipur da hanagumna santi hanjillakani haina Union Home Minister Amit Shah na phongdokre Security Force singna Arambai Tengo Unit 17 da thiva humbagi thabak chathabada heroin ni chingnaba gram 15 mukki oigadaba substance ka loinena khutsukulai kya su fagat pangamkre Tongan ba district mari da thiva humbaki thabak chathabada khusukulai kya fagat pangam krei Northeast Windona sandok sariba numidangi paw matang asida loizari ming tabiriba singbu umka hanna chan maibam na khurumjari Smart Coaching Center SCC gi maikai degi parents singi mafam da yamna nungairaba paudel amma puduna lakchari madudi lakliba January gi tarik 9 2025 ta Smart Coaching Center na maru oina class 9 amasung 10 gi first foundation course achoba kudongchaba kayaga loinana suksoi soidana hauzaragani maramasina akupa marol gi damak pizariba number 8974040081 da pau faubirau mafamna hata mana ingkol opposite public hospital Smart Coaching Center gi mafam da leiriba kudong chaba khradang makhada pizari boarding gi kudong chaba leigani boarding da leiba angang sing namas compulsory oigani kudong chaba si mama mapa oiba singna suksoi soidana lobiyu nurses sing damak tu nuara bathawa ki pau 85,000 dagina 1 lakh fawba gi thak salary oigadawni Saudi Arabia ge hospital da tawgadaba job ni mahi gi thak JNM VSc post BSc nursing certificate holder oigadawni yamdrabada chahi ani ge experience legadawni akangaba sit machine ni direct recruitment job ni ahanba lakpa singda hana khudong chaba pijagani thagi salary gi mathakta ACC ARPT MET amasung additional allowance sing legani masagi passport leiraba candidate singi damakta processing time sumnatangi
week ani khak oigani ngasima contact tobiyu 700-506-3196 natraga 708-5972-311 ngasimak lengsan biru North Window Building, 2nd floor, New Chekon Road, above Jamjam Traders, Imphal East. Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Karigumba nahak USA, UK amadi European countries singda study tawbagi khudongchaba ama piragadi madu mirai gadra. Lairik tamna sel tanbagi khudongchaba ama phangagani hairagadi kari khangani. Achangba sel pumnamak adu scholarship natraga study loan gi khuthangda fully funded tawgani hairagadi khudongchaba asi manghangadra. Loinana Germany da 3 years program singda lairik tamna thagi oina lupa lising humbudra manga dagi hauraga 1.5 lakh phawa stipend famgadaba loibaga 2.5 lakh sagi salary haugadaba program asi karigi nahakna pamba documentation language proficiency test immigration gi mari leinaba kuding makta mateng pangbigadaba consultancy duda nahakna unaroidabagi maram gari lei mairoi listing ama hena education with earning gi kudong chaba peduna lakraba sparkle education na manipur gi mairoi singidama shauraba kudong chaba kaya si puduna lakchari nahaki apamba dubu leiraba lambi kuding mak aifoi da leizare singnabiganu free counseling gi kudong chaba lobiyu US UK European countries sing Australia Canada Singapore hairiba lebak singda leiba university singda nahakna apamba course amada lairik taminglabadi amasung shell tanbagi kudong chaba phanglabadi contact tobiyu 70050631996 natraga 9402073653 Sparkle Education Manipur. If there is a will, there is a way. Civil Service Exam G NEET natraga atopa competitive exam gi preparation taunaba Imphal manungda mafam chaba thiriba students singidamak leizare academic career institute hata separate boys girls ki well maintain tauraba hostel amadi 24-hour lerik paba yaraba library ki kudong chaba su pizari online class yawa singidamak su free wifi gi kudong chaba lobiba yagani institute asiki kitchen na hostler singidama week amada 3 times meet amadi matamatam gi oiba fresh vegetable na chingba serve tauri loinana 2016 dagi education to employment haiba team na main service oiduna lakliba institution asina tongan ba mahiroi kya bu free career counseling session gi kudong chaba su pidana lakli amadi chang naina sakhanglaba well experience oiraba mentor singna hosteler amadi library da lerik pariba mahiroi singa interaction program sinduna thogot piduna mahiroi singda hena hotnani bigi asasu y academic career institute na fanganduna lakli mahiroi singi damak pizariba kudong chabu singa silobiu limited seat oigani ngasimak y academic career institute above Aryan departmental store near Ichel Express building Hata Imphal East Manipur da ukna kananai biu pizariba contact number 9612383793 natraga 70859723111 sida direct call to biduna hena kumaron khangbiba